PUCL amadi IPT anigi mathakta akoi FRI mangasi lodge tawsinjare FRI asi makoina hairiba yamna bias oiba statement sing piriba report sing adu aranba wafamni mokoi masana yana PUCL amadi IPT ani masana yana moina pigiba online report oigera akogi professional report oigera formal report oigera punamak withdraw tawgadabani hojik akoina leijariba si Yarpok police station gi mamang maktadani ado akoina hojik pizaruriba akogi kainosi complaint asi hairiba People's Union for Civil Liberties amadi IPT Independent People's Tribunal haiba PUCL amadi IPT haiba organization akoi karamba organization no haibadi akoi hana tade adubu inauna moina akoigi maitaigi mathakta maitai community singi mathakta lanasi maitaina hawbani haiba yamna aranba akoigi yam bias oiba michang mikhai naiba mawongda online da website da amadi report sugumba mayam ama thoklakpa sisina akoi viral oina chai thorakpa sigi maram asida akoi moigi mathakta akoi all yai report apunba iman lupna ai sambak secretary maiba matau leibi isana mo chinjaraga mayam ga loinana all yari po apunba imal lupna apunba waina akoi makhoigi mathakta PUCL amadi IPT anigi mathakta akoi FRI mangasi lodge tawsinjare FRI asi makoina hairiba yamna bias oiba statement sing piriba report sing adu aranba wafamni mokoi masana yana PUCL amadi IPT ani masana yana moina pigiba online report oigera akogi professional report oigera formal report oigera punamak withdraw tawgadabani amadi maitai community da mukhoina pigi report adu lale haiduna aranbani haidana haijagadabani loina na akoina pizaruriba amadi lam khudingi police station sing da pishan biriba FRI gi report sing je concern police station sing duna concern authority duna akoi ain gi matungina chap chaba tawfam thokpa adu tawbiyu madu khaktana akoina akoi India si ain chatpa ain kanona jalaiba ain chatpa law leiba India gi constitution bu kai khumnaraga chatpa laibak ni leingak ni haibadu akoina lawjagani natriba makhai akoi India si amadi Manipur si ain letaba leingak ni haidina akoi mitai community na lawjagani piriba FRI sing namsinduna thambiganu piriba FRI sing asigi chapchaba paukhum galoina na chapchaba reply akoi Manipur gi praja maya mitai community sing na ngaijari FRI gi chapchaba akoi gi report amadi ain gi matungina makoida phangom thopada pi daba taragadi akoi ahenba ngasida chomna FRI ama lo sosunjabadi maduna taba PUCL gi mathakta madi IPT gi mathakta akoina sangsalakba phongjung sing lairiba akoi gi governor PR gi leingak na du yafam thui maramdi akoina torogi ba ke madu aranbani haiba si akoi all yari pok apunba imalu na ngasi FRI si lo sosunjabasina akoi lebak miyam da takchare haiduna thamjaraga tension jari